अहानबदा मरुइबा पाउ पिजरी Manipur tangdu leitaba phibam ama hanjilangna Prime Minister Narendra Modi na Red Fort amasung Parliament dagi appeal tawkiba leire haina Art Science ki Union Minister Kiran Rijiju na phongdorakli Tongan ba district sing da test tawriba lenga ki official sing na office karak taba amadi duty ki report pirak trabadi tolopi ba yaroi haina Chief Secretary Dr. Vinit Joshi na yathang tawthakre Mahausadagi panglaglaba lamdam asigi nga singda ahedba mideng changduna sermilan fagadhanaba honaba mathau tai haina MU gi VC Professor N Lokendra na phongdokre Election bonds ki matang da BJP na makoi gi Arunatub Singh kubsina balalong kya chathare haina Manipur Pradesh Congress Committee na charge tawrakle Amadi numit mangani chumna chotharaki ba Northeast India Film Festival 2024 ngasi loisin prey Manipur gi sangnaraba director Hawam Pawan Kumar na festival asida best director gi mana phangba ngamkre